Akasban Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Taranipal Suba G20 Summit Ngasidagi New Delhi da Hauragani America, Japan amasung UK yauna malingi saknaiba luchingba kaya mifam asi yauna naba New Delhi da thunglare National Highway contractor ngasi petroleum product yauna atai nomada changgadaba potlamching puba gari chama yangkai Imphal da thorakre hojik thokliba irang asida lan thumching mang taklaba miyosingna akopa warol sing sarkar da pislaknaba hairi amasung kendra gi information amasung broadcasting mantri Anurag Singh Thakurna jati gi miyambo Amit Kalas jatra da saruk yabinaba hairi Taranipal Suba G20 Summit Ngasidagi New Delhi da Hauragani Pradhan Mantri Narendra Modi na Sabhabati oiduna pangthokadaba numit ninigi mifam asida America gi Rashtrapati Joe Biden UK gi Pradhan Mantri Rishi Sunak Japan gi Pradhan Mantri Fumio Kishida Argentina gi Rashtrapati Alberto Fernandez Nigeria gi Rashtrapati Bola Ahmed Tinubu Mauritius gi Pradhan Mantri Pravin Jugnauth Italy gi Pradhan Mantri Giorgia Meloni Canada gi Pradhan Mantri Justin Trudeau amasung Bangladesh gi Pradhan Mantri Sheikh Hasina yauna malengi lusingba kayana mifam asida saruk yagani mifam asida chinjak amasung energy security clean energy amasung climate change yauna tongan ba malengi oiba wafung kayagi matangda khananenegani Pradhan Mantri Narendra Modi na America gi Rashtrapati Joe Biden ga ngarang New Delhi da leiba mahaki official residence unaduna wari sanakhi wari sanabadu da leibak anigi marakta lenariba mari hena chesilhanba wafam kaya lusingba anina khanakhi Rashtrapati Biden na Bharat bu UN Security Council gi permanent member ama oina ba honabada mateng pangani haina su thajaba piki G20 gi mifam manungda Pradhan Mantri na Bangladesh gi Pradhan Mantri Sheikh Hasina amasung Mauritius gi Pradhan Mantri Pravin Jugnauth yauna lusingba kaya ga su tongan unaduna wari sanagani G20 Leader Summit ki saruk amo oina New Delhi ki Bharat Mandapam tangasi amasung hayeng exhibition amasung pangthokani exhibition aduda Ministry of Tribal Affairs ki makhada Tribes India Pavilion ama hangani pavilion asida lamdam asigi tribe singi oiba tongan ba traditional tribal art artifacts ayek palaising Payroll organic oiba potoksing asina chingba utkani amoromda Pradhan Mantri Narendra Modi ni thokaba nimitan New Delhi da South di Arabia gi Prince Mohammed bin Salman bin Abdulaziz Al Saud kasu naduna tongan ba hidam chingda wari sanagani National Highway contractor Imphal Jiribam lambida ngasisu petroleum product yauna atei nomada tangai phadana changadaba potlam ching poba gari sama yangkhailom Imphal da thorakre gari sing adugi manungda LPG gari mari petrol puba gari kuntra manga diesel tara mari yauri aikoi paumin hai gari sing adu Central Paramilitary Force amadi State Police ki apunba kangbu amana akan bangaksel ga loinana gari sing adu thorakibani Hawjik thokliba irang asida yum amadi lantham sing mang tak laba miyo sing na akopa warol sing manak nakpa SDO STC office sing natraga mari lenaba Deputy Commissioner gi office ta pikhal angnaba sarkan hairi raji gi hongi Commissioner T Ranjina thokpa cherol amada hai cherol sing adu Deputy Commissioner sing na yangsilaba matungda atuba matamda thagalaknaba chu cherol asina makha na khangali Security Force na chingnaba mafam singda makha tana thibu humbagi thabak leptana sathari ngarang su Imphal West Imphal East Kangpopi amasung Churachandpur Jilla gi tongan ba mafam singda thibu humbagi thabak sathaki Maduda Imphal East amasung Churachandpur Jilla dagi nongmai maru mari amasung explosive ama phagatpa ngamkhre wafam asi Manipur Police Control Room na thadorokpa cherol amada phongdorakhibani Bishnupur Jilla gi manungda leiba Torbung Gram Panchayat ki area da Security Force amatana lemna layambaki camp pangthokhiba leite haina Torbung Gram Panchayat ki pradhan phongdorakli lamdam adugi miyam gi analayeng gi thabakta su sarkar na yeng changbinaba su appeal tawrakli Manipur gi irang asina soonduna mayumakai thadoktuna leiriba mahiroisna class 9 dagi 12 phawba makhoi gi mahi tampham sing hongdok hongjin tawba yagani haina Council of Higher Education Manipur gi cherol amana khangali cherol asina makha tana kanagumba 12 tamliba mahiroi amana atopa mahiroi sang amada class 12 ta hongba pamlabsu ayaba pigani loinana duplicate marksheet amadi certificate na singba lokthokpada sel tingdana council asidagi loba yagani hairi
Imphal West, Imphal East amasung Ksh.Ganga Jilla singi oina ngasi ayuk pong 5 dagi numidang wairam pong 3 phawa curfew komthokli. Thoubal Jilla da ayuk pong 5 dagi numidang pul 9 phawa komthokli. Bishnupur Jilla gi oina di ngasi ayuk pong 5 dagi nungtil pong 2 phawa curfew komthokli. Tabiriba pawase Akashbani Imphal dagi ni. Kendra ki information amasung broadcasting mantri Anurag Singh Thakur na jati gi miyambo Amrit Kalas Jatra da saruk yabina ba hairi. Jatra ase Bharat ki khunggang lak taruk sinba thungna pangthok kadabani. Social media da thagalak pawarol amada Sri Anurag Singh Thakur na hai athauba singi humang mamal amasung kathoki bagi tawmimal laibak asigi miyam utkadabani. Andhra Pradesh ki hanagi Chief Minister Chandrababu Naidu Criminal Investigation Department CID na ngasi Nadlayat gi phakre. Mahak Skill Development Corporation Scam ga mari lenana phabani. Chandrababu Naidu gi mathakta thika lobada namthak toba miyam gi senpham lana sijinaba amadi Skill Development Corporation gi scheme singda aranba toba gi maral siri. Rajya Taruki Vidhan Sabha Kendra Tarita Pangthoki Bamarak ki Mikhalda BJP gi mirep mai pakre. Election Commission of India ki report matung ina Tripura gi Boksha Nagar amasung Dhanpur da BJP gi mirep sing Tafa Sajan Hossain amasung Bindu Devnath ani mai pakre duga West Bengal gi Duguri Vidhan Sabha Kendra da All India Trinamool Congress ki mirep Nirmal Chandra Roy. Uttarakhand gi Bageshwar Vidhan Sabha केंद्र दा बीजेपी की परवाती दास, उत्तर प्रदेश की गोसी विधानसभा केंद्र दा समाजवादी पार्टी की सुधाकर सिंह माई पाकी लोइनना केरला की पुट्टुपल्ली दना कांग्रेस की चांदी ओमेन अमसुंग झारखंड दना JMM की बीबी देवी माई पाकरे. मेघालय की वेस्ट जेंटिया हिल्स डिस्ट्रिक्ट लीगल सर्विसेज अथॉरिटी न सिंधना जवाई की डिप्यूटी कमिश्नर ऑफिसर लोक अदालत पांगथोकनी. लोक अदालत असिदा बैंक रिकवरी, क्रिमिनल compoundable casing, electricity bill, labor dispute, land execution, matrimonial casing, consumer dispute, amadi service matter na chingba ki casing pukhalakpa yagani hairi. केंद्र की साइंस एंड टेक्नोलॉजी की राज्य मंत्री डॉक्टर जितेंद्र सिंह हाइरी भारत की स्पेस प्रोग्राम असी हौजिक्ति मालेंगे मांगजिल थाबा स्पेस एजेंसी सिंगा थोंग मानना लेरे. मान हाई भारत न स्पेस की लमदा माई पाकलबा असी G20 प्रेसिडेंसी ओइबेगा मपा चानरी. G20 लीडर समिट की मांगवेनना न्यू दिल्ली दा दूरदर्शन की इंटरव्यू अमदा डॉक्टर जितेंद्र हाई भारत न मालेंबुल लमजिंगनबा सेम सादुना लई. मान हाई कनागुंबा स्पेस क्राफ्ट अमतना थागी खामेदुदा ngasi फावबदा ताद्री. लेबाक असिना माई पाकपा ngamlibasi भारत की साइंस अमसुंग टेक्नोलॉजी की लमदा होनरकपगी महिननी. मोरोकोदा युहार हाबदा मियोय चनी मरफुदा तरुक सिरे कयामरुमना सोकले. रिक्टर स्केल तरुक 0.9 यौना मयाई थंगबा मोरोकोदा युहार हाखिबा दुदा युम कई कया तेकी असिबा मिगी मसिंग हेंगलकिबा याई हाइरी. US ओपन टेनिस की मेंस डबल्स दा भारत की रोहन बोपना अमसुंग ऑस्ट्रेलिया की मैथ्यू इब्डेन की जुराबो ब्रिटिश अमेरिका की जुरा राजीव राम अमसुंग जो सालिसबुरी की मपांगी खुत्ता तरुक अनि तरुक अहुम तरुक मरी तरुक ता माइथी पीदुना US ओपन टेनिस की टाइटल लौख्रे. अरोइबदा मरुइबा पाव अमो. Taranipal suba G20 summit ngasidagi New Delhi da hawragani. America, Japan amasung UK yauna malengi saknai balusingba kaya mifam asi yauna naba New Delhi da thunglare. National Highway kuntra tarita ngasi petroleum product yauna atai noma da tangai phadana sangadaba potlam sing puba gari sama yangkai Imphal da thorakre. Haujik thokliba irang asida lan thumsing mang taklaba miyoy singna akopa warol sing sarkar da pisilaknaba hairi amasung केंद्र की इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अनुराग सिंह ठाकुर ना जाति की मियाबो अमृत कलास जटादा सरुक याबिनवा हाइरी पाउलोइजरे.